Hi ma'am. Ma'am ꯂꯩꯔꯤꯕ ꯖꯒꯥꯁꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯉꯥꯛꯇ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯉꯁꯤꯗꯤ ꯋꯥꯀꯤꯡ ꯆꯠꯄꯒꯤ ꯑꯣꯏꯅ ꯎꯠꯆꯔꯛꯀꯦꯅ ꯑꯦꯔꯤꯌꯥꯁꯤꯗ ꯑꯗꯨ ꯀꯩꯅꯣ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯆꯤꯡꯌꯦꯟꯁꯤꯟ ꯍꯤꯟꯖꯥꯡ ꯅꯥꯄꯤꯁꯦ ꯌꯥꯝ ꯂꯩꯅꯔꯦꯕꯀꯣ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯗꯣ ꯆꯥꯟꯁ ꯂꯧꯕ ꯍꯥꯏꯇꯥꯔꯦ ꯀꯣꯏꯕ ꯆꯠꯄ ꯑꯣꯏꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯌꯨꯝꯁꯦ ꯁꯥꯔ ꯊꯝꯕ ꯑꯗꯨꯒ ꯃꯣꯏꯅ ꯏꯝꯐꯥꯜꯗ ꯂꯣꯏ ꯂꯩꯈꯤꯕ ꯄꯣꯡ ꯍꯋꯥꯏꯁꯤꯅ ꯊꯥꯖꯤꯜꯂꯝꯃꯒ ꯌꯨꯝ ꯃꯅꯨꯡꯗ ꯀꯩꯗꯩ ꯂꯣꯏ ꯊꯥꯖꯤꯟꯕꯅꯦꯕ ꯑꯗ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯑꯃꯒꯤ ꯌꯨꯝꯅꯦꯕꯀꯣ ꯑꯗꯣ ꯄꯣꯡ ꯍꯋꯥꯏꯁꯦ ꯑꯩꯅ ꯍꯨꯔꯥꯜꯂ ꯆꯥꯕ ꯋꯥꯅꯤꯗ ꯌꯨꯝꯕꯨꯗꯨꯅ ꯎꯔꯗꯤ ꯍꯥꯏꯕꯨꯗꯤ ꯍꯔꯥꯎꯔꯣꯏ ꯃꯥ ꯏꯝꯐꯥꯜꯗ ꯂꯩꯈ꯭ꯔꯕꯅꯤ ꯑꯩꯅ ꯆꯔꯥ ꯑꯃꯅꯤꯗꯤ ꯍꯦꯛꯑ ꯆꯥꯈ꯭ꯔꯅꯤ ꯃꯣꯏ ꯏꯝꯐꯥꯜ ꯂꯣꯏ ꯂꯩꯈ꯭ꯔꯦ ꯍꯋꯥꯏꯗꯤ ꯐꯖꯕꯗꯤ ꯅꯠꯇ꯭ꯔꯦ ꯃꯣꯏ ꯐꯅꯌꯥꯝ ꯍꯦꯛꯈ꯭ꯔꯦ ꯑꯗꯨꯁꯨ ꯈꯔ ꯂꯦꯝꯍꯧꯕꯁꯦ ꯑꯩꯅ ꯑꯗꯨꯝ ꯍꯦꯛꯑꯒ ꯆꯥꯕꯒꯤ ꯁꯤꯟꯗꯨꯅꯤ ꯍꯧꯖꯤꯛ ꯑꯩꯅ ꯎꯠꯂꯤꯁꯦ ꯅꯨꯡꯉꯥꯏꯔꯦ ꯑꯦꯔꯤꯌꯥ ꯁꯤꯒꯗꯤ ꯚ꯭ꯌꯨꯒꯗꯤ ꯈꯨꯅꯨꯡꯉꯥꯏ ꯑꯃꯅꯤ ꯃꯈꯥ ꯇꯝꯄꯥꯛ ꯂꯩꯔꯦꯀꯣ ꯂꯧ ꯄꯥꯟꯕ ꯉꯝꯕꯁꯨ ꯌꯥꯎꯔꯦ ꯉꯝꯅꯗꯕꯁꯨ ꯌꯥꯎꯔꯦ ꯃꯌꯥꯝ ꯑꯃ ꯁꯣꯝ ꯁꯥꯏꯠꯁꯤꯅ ꯊꯧꯕꯥꯜ ꯁꯥꯏꯠ ꯑꯣꯏꯗꯣꯏꯕ ꯎꯆꯦꯛ ꯂꯣꯏ ꯆꯥꯈ꯭ꯔꯦꯗꯣ ꯃꯔꯨꯁꯦ ꯆꯔꯥ ꯑꯃꯅꯤ ꯃꯣꯏꯁꯨ ꯂꯥꯛꯑꯒ ꯍꯦꯛꯑꯗꯤ ꯆꯥꯅꯤꯡꯉꯥꯏꯗꯤ ꯈꯔ ꯂꯩꯅꯤ ꯉꯔꯥꯡ ꯅꯍꯥꯟ ꯈꯔ ꯍꯦꯛꯈ꯭ꯔꯕ ꯃꯥꯜꯂꯦ ꯃꯆꯥ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯦ ꯄꯣꯡ ꯍꯋꯥꯏ ꯐꯥꯔꯝꯁꯦ ꯅꯥꯟꯗ꯭ꯔꯣ ꯆꯦꯛꯅ ꯁꯥꯔꯒ ꯃꯅꯨꯡꯗ ꯄꯣꯡ ꯍꯋꯥꯏ ꯊꯥ ꯀꯥꯏꯅꯤ ꯑꯗꯨꯅꯦ ꯃꯣꯏ ꯑꯝꯐꯥꯎ ꯎꯖꯔꯝꯈꯤꯔꯣꯏ ꯆꯦꯛꯀꯤ ꯌꯨꯝ ꯃꯅꯨꯡꯗ ꯄꯣꯡ ꯍꯋꯥꯏ ꯊꯥꯕ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯩꯃꯥꯡ ꯃꯇꯣꯟꯗꯨꯅꯦꯕꯀꯣ ꯑꯗꯨ ꯆꯥꯕ ꯌꯥꯕꯒꯤ ꯈꯤꯇꯪꯕꯨꯗꯤ ꯋꯥꯠꯂꯤ ꯈꯤꯇꯪ ꯃꯥꯒꯤ ꯌꯥꯝꯕ ꯆꯥꯎꯕ ꯈꯤꯇꯪ ꯋꯥꯠꯂꯤꯕꯀꯣ ꯐꯣꯝꯃꯒꯦ ꯍꯣꯏ ꯁꯤꯁꯦ ꯍꯩꯗꯤ ꯌꯥꯝ ꯄꯥꯜꯂꯣꯏ ꯃꯣꯔꯣꯛ ꯃꯦꯠꯂꯒ ꯀꯣ ꯁꯤꯗꯤ ꯇꯤꯟ ꯌꯥꯝ ꯌꯥꯎꯏꯅꯦ ꯑꯗꯨꯝ ꯊꯝꯊꯣꯛꯑꯗꯤ ꯌꯥꯅꯤꯅ ꯀꯣꯜꯂ ꯆꯥꯅꯕ ꯑꯗꯨꯝ ꯍꯣꯔꯦꯟ ꯂꯝꯕꯤꯔꯣꯝꯗꯁꯨ ꯌꯥꯝ ꯂꯩꯔꯝꯒꯅꯤ ꯂꯥꯛꯑꯣ ꯆꯤꯡꯌꯦꯟꯁꯤꯟ ꯈꯔꯒ ꯌꯦꯡꯉꯁꯤ ꯉꯥ ꯀꯨꯝꯕꯁꯤꯔꯥ Sipai lakpa mali. Hey, wait. Yum mapu lại. Nuôi phụ ngoài anh nuôi hết rồi. Mà nào nuôi cái này ba, yum chi budi. Ado yum pu lak chile. Ai cặp nữa cặp đi. Cái nó tàu rồi. Phụ ngoài cái đấy là nuôi hết. Upai lấy tre mapu lak rồi chứ hết có gì hậu gì luôn nữa con. Cũng những người tàu gì. Đó, mà khá rồi nung cũng sẽ sinh nhân chịu. Số mày huy la con này. Coi phi la của tụi. Thay nè, cái pam lâu cái em chân lý can đấy, xích làm gì chứ, gari chấp phải làm được này. Nó to rồi, không nè, chân làm mà cái gari chấp phải làm cái số châu bữa chứ tôi nè thòng nó được vậy ta, school cái số chân làm mình nè có gì thế kia, chân là cái Adam mà tuần đó, khơi tầm mầm school đó, Adam lấy đấy, area đó. ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯅꯨꯡꯁꯤꯕ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯧꯒ꯭ꯔꯤ ꯊꯤꯕ ꯆꯠꯂꯤꯁꯦ ꯁꯤꯒꯤ ꯃꯃꯥꯡꯒꯤ ꯌꯨꯝꯁꯤꯗ ꯑꯥꯗ ꯃꯇꯣꯟꯗ ꯌꯨꯝ ꯑꯃ ꯁꯥꯔꯤꯁꯦ ꯁꯤꯁꯤꯗ ꯑꯩꯍꯥ ꯁꯦꯒꯥꯞꯇ ꯀꯛꯆꯤꯡ ꯆꯤꯛꯏ ꯑꯝꯇ ꯄꯥꯏꯔꯣ ꯈꯣꯏꯅꯤꯅꯦꯍꯦ Anchuri. ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯈꯣꯏ ꯆꯤꯛ ꯂꯩꯅꯤꯅꯦ ꯀꯥꯏ ꯇꯥꯈ꯭ꯔꯒꯦ ꯑꯩꯅꯗꯤ ꯁꯣꯝꯗ Ôi, tiếc cái gì vậy? sida ꯂꯩꯔꯦ ꯑꯩ ꯉꯥꯏꯈꯣꯀꯣ ꯁꯤꯒꯤ ꯀꯟꯗꯤꯁꯟꯁꯤ ꯌꯧꯔꯒꯗꯤ ꯈꯣꯏ ꯂꯩꯔꯝꯗꯧ ꯃꯥꯜꯂꯦ ꯈꯨꯏ ꯈ꯭ꯋꯥꯗꯨꯅꯤꯃꯛꯅꯦ ꯍꯌꯤꯡ ꯈꯣꯏꯅꯤꯅꯦ ꯈꯨꯏ ꯈ꯭ꯋꯥꯏꯀꯣ ꯈꯨꯏ ꯈ꯭ꯋꯥꯅꯤ ꯁꯧꯒ꯭ꯔꯤꯔꯥ ꯍꯤꯗꯥꯛ ꯄꯤꯕꯤꯔꯛꯑꯦ ꯑꯗꯨꯅ ꯍꯤꯗꯥꯛ ꯇꯩꯁꯤꯟꯒꯦ ꯀꯩꯅꯣ ꯇꯧꯔꯦ ꯃꯥꯒꯤ
ꯃꯆꯤꯟꯗꯨꯕꯨꯗꯤ ꯆꯪꯗꯦ ꯃꯌꯥꯅ ꯆꯤꯛꯄꯩꯅꯦ ꯃꯆꯤꯟꯗꯣ ꯆꯪꯗꯦ ꯃꯌꯥꯅ ꯆꯤꯛꯄꯅꯤ ꯃꯍꯨꯗꯨ ꯆꯪꯗꯦꯕ ꯃꯌꯥꯅ ꯆꯤꯛꯄꯩꯅꯦꯕ ꯑꯩꯅꯗꯤ ꯑꯩꯈꯣꯏꯒꯤ ꯇꯦꯔꯥ ꯀꯛꯆꯤꯡꯗꯨꯔꯥꯅ ꯈꯜꯂꯨꯕ ꯆꯥꯒꯦꯔꯣ 신전지 안 나와요. 비룹 짜닝해 봐. 아, 이제 거기 비룹 레버 이런 거죠. 아, 비밀레고. 네. 거기 비룹 뭐 해? 네, 이런 거네. 뭐 비룹 다 버니 안 나. 막 비룹 얌 짜닝해 하예. 여기 비룹 지워장해. đây bên này tuyว่าคนnào điều ba cái chuyện thuốc đi chứ mới sẽ yếm ta bắt quay gì bên này mà con mồi mi sẽ trả lại với udah lấy cho cái xuống cái nào khu bây giờ bạn đúng không cái lấy cái đó khu bây giờ đấy Mona nghe chuyện 신의 크란 나온. hiểu. Xếp lò. Mà khá thích thâu vậy. Cút nào mà nó bay ra cả. Hay đấy. Taram thì phan gì? Phao thì phan đi nè, yam lấy vào đi nè. Đây chút lấy đấy. Mà bằng cái ăn nâu yam lấy cơ. 하거든. hꯧꯖꯤꯛꯇꯤꯀꯣ 망간 ꯃꯄꯨꯝꯗꯣ ꯇꯤꯡꯉꯒ ꯀꯨꯀꯔꯗ ꯐꯦꯠ ꯈꯤꯇꯪꯈꯛ ꯀꯥꯝꯊꯣꯛꯑꯒ ꯑꯗꯨ ꯁꯤ ꯁꯧꯒ꯭ꯔꯤꯁꯤꯒ ꯆꯤꯡꯍꯟꯖꯤꯟꯁꯤꯒ ꯊꯣꯡꯕ. ꯅꯪꯗꯤ ꯃꯇꯣꯟ ꯈꯛꯇ ꯊꯠꯄ ꯃꯥꯜꯂꯤ. 야다. 해봐래. 건너더라. 건너니까 거. 나라. 뭐랑 가는비 반 까들이 말이. 까들. 어이. 뭐 윰제 좀 누가이버네. 마톤다 사라고. 너가 시마카지나 레인와터 하베스트 tawra thambane masisi. Ngagumba macam-macam thadaraga adum iruja mai thajabagi singje. Thakpa phau yagani. Mai haikuje rafting tawrini ne. Haikuje do haijo dum phajai. Hai phajai. Hau dum male hai lam phangu jaga de lo he khara. Cha gi thobu. 너 거기 시대이디 뭐 뷰 포인트 파전 우래. 아, 야. Sorry. 낭주. 시대 레이지 뷰 포인트 거. 지라가 용이제. 시피라네 에니 뷰 포인트 아두가 somsina sina funaning tho tel haibagi lai khubamni sina. 시대디 고덤 비 틴바 야데. 아. ꯌꯥꯝ ꯌꯧꯔꯦ. ꯍꯧꯖꯤꯛ ꯃꯇꯝ ꯌꯦꯟꯖꯥꯡ ꯍꯤꯟꯖꯥꯡ ꯅꯥꯄꯤꯗꯤ ꯑꯗꯨꯝ ꯋꯥꯠꯄꯨꯗꯤ ꯋꯥꯠꯇꯦ ꯆꯤꯡꯗꯕꯨꯗꯤ ꯑꯗꯨꯝ ꯂꯣꯏꯅ ꯂꯩꯅꯩ. ꯉꯁꯤ ꯑꯩꯈꯣꯏꯁꯨ ꯀꯣꯏꯊꯣꯛꯄ ꯑꯣꯏꯅ ꯉꯥꯛꯇꯪ ꯌꯦꯡꯉꯨꯕꯅꯦ. ꯃꯊꯪꯒꯤ ꯕ꯭ꯂꯣꯛꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ. ꯍꯟꯗꯛꯇꯤ ꯚꯤꯗꯤꯑꯣ ꯐꯖꯅ ꯅꯝꯕ ꯁꯪꯗ꯭ꯔꯦ. ꯊꯕꯛꯁꯤ ꯌꯥꯗꯕꯒꯤꯀꯣ. ꯑꯗꯨꯝ ꯃꯇꯝꯕꯨꯗꯤ ꯂꯥꯛꯑꯦ. ꯑꯗꯨꯀꯥꯟꯗ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯦ ꯃꯌꯥꯝ. ꯕꯥꯏ ꯕꯥꯏ.